ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯊꯔꯣ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯔꯣ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯖꯔꯕꯁꯨ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯤ ꯃꯁꯛ ꯃꯇꯧꯗꯤ ꯀꯌꯥ ꯐꯖꯕ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯨꯄꯥ ꯐꯪꯗꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯪꯕꯤꯅ "ꯏꯆꯦ, ꯑꯩꯈꯣꯏ ꯊꯔꯣꯁꯦ ꯆꯍꯤ ꯐꯟꯗꯤ ꯌꯥꯝꯂꯝꯂꯅꯤ꯫ ꯃꯥꯕꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜꯒ ꯑꯃꯠꯇ ꯈꯟꯗ꯭ꯔꯕ ꯖꯥꯠꯂꯣ?" ꯆꯥꯎꯕꯤꯅ "ꯕꯦꯝꯃ, ꯑꯩꯅꯁꯨ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯇꯟꯖꯥ ꯃꯆꯥꯗ ꯇꯧꯔꯤꯅꯤ ꯍꯥꯏꯅꯅꯦ ꯍꯦꯛꯇ ꯈꯨꯝꯃꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯗꯨ ꯃꯆꯥꯅꯨꯄꯤꯅ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯗꯨꯗ ꯋꯥꯈꯜ ꯋꯥꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯔꯣ ꯃꯍꯥꯛꯀꯤ ꯃꯇꯥ ꯑꯔꯤꯕꯤ ꯂꯦꯝꯕꯤꯒ ꯂꯣꯏꯅꯅ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯀꯩꯊꯦꯜ ꯃꯆꯥꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯔꯣꯅ "ꯏꯅꯦ, ꯉꯁꯤꯗꯤ ꯁꯦꯟꯗꯣꯏ ꯄꯤꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯉꯁꯤꯒ ꯄꯤꯗ꯭ꯔꯗꯤ ꯑꯩꯗꯤ ꯂꯨꯛꯃꯥꯏꯁꯤꯗꯒꯤ ꯍꯩ ꯔꯥ ꯃꯌꯥꯝꯁꯦ ꯁꯤ ꯑꯣꯏꯅ ꯃꯠꯂꯗꯕꯅꯤ." "ꯕꯦꯝꯃ, ꯏꯅꯦꯕꯨ ꯐꯔꯛ ꯇꯥꯔꯤ, ꯃꯇꯝ ꯈꯤꯇ ꯉꯥꯏꯈꯣꯅꯦ." "ꯏꯅꯦꯅ ꯉꯥꯏꯈꯣ ꯍꯥꯏꯔꯛꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ, ꯉꯁꯤꯗꯤ ꯌꯥꯔꯣꯏ꯫ ꯀꯔꯥꯏ, ꯂꯦꯝꯕꯤ ꯈꯥꯎꯗꯨ ꯄꯤꯔꯛꯑꯣ, ꯍꯩ ꯔꯥ ꯃꯌꯥꯝ ꯍꯥꯞꯆꯤꯟꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯗꯨꯒꯤ ꯍꯩ ꯔꯥ ꯃꯌꯥꯝꯗꯨ ꯂꯦꯝꯕꯤꯅ ꯄꯥꯏꯔꯤꯕ ꯈꯥꯎꯗꯨ ꯂꯧꯔꯒ ꯍꯥꯞꯆꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯍꯩ ꯔꯥ ꯃꯌꯥꯝꯗꯨ ꯍꯥꯞꯆꯤꯟꯗꯅꯕ ꯐꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯔꯣ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯕꯤ ꯑꯁꯨꯝ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯌꯥꯔꯦ ꯈꯜꯂ ꯃꯇꯝꯗ ꯇꯣꯛꯂꯝꯃꯤ꯫ "ꯏꯅꯦ, ꯉꯁꯤꯒꯤꯗꯤ ꯁꯤꯅ ꯇꯣꯛꯑꯒꯦ, ꯑꯗꯣ ꯃꯇꯨꯡꯗꯗꯤ ꯁꯦꯟꯗꯣꯏ ꯁꯣꯟꯒꯅꯨꯀꯣ." "ꯀꯔꯤ? ꯃꯇꯨꯡꯗꯗꯤ ꯅꯪꯒꯤ ꯁꯦꯟꯗꯣꯏꯒꯅꯦ ꯁꯨꯛꯄꯤ ꯄꯤꯔꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯀꯩꯅꯣ?" "ꯍꯣ ꯍꯤꯡꯆꯥꯕꯤ, ꯍꯣ ꯑꯔꯤꯕꯤ, ꯆꯠꯂꯣ ꯌꯥꯔꯦ." "ꯍꯣ ꯍꯤꯡꯆꯥꯕꯤ ꯑꯔꯤꯕ ꯑꯣꯏꯔꯕꯁꯨ ꯁꯃꯨꯂꯣꯏꯕꯤꯅꯦ, ꯁꯃꯨꯂꯣꯏꯕꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯗꯨ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤꯗꯨꯗ ꯂꯥꯎꯁꯤꯜꯂꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯅꯨꯄꯥ ꯑꯃꯗ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ "ꯏꯍꯦ, ꯑꯁ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯁꯤꯟꯗꯧꯒꯤ ꯇꯧꯔꯝꯃꯤ꯫ "ꯅꯃꯤꯠꯇꯨꯕꯨ ꯀꯔꯥꯏꯗ ꯌꯦꯡꯉ ꯆꯠꯀꯦ, ꯍꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯗꯨ ꯅꯨꯄꯥꯗꯨ ꯆꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯊꯔꯣ ꯅꯨꯄꯥꯗꯨꯕꯨ ꯎꯕꯗ ꯑꯁꯥꯕ ꯃꯤꯇꯝ ꯑꯃꯒꯨꯝꯅ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯅ "ꯃꯃꯤꯠ ꯃꯅꯥꯗꯤ ꯑꯣꯜꯂꯒ ꯆꯠꯇ꯭ꯔꯒ ꯃꯤꯉꯣꯟꯗꯒꯁꯨ ꯆꯩꯕ ꯁꯥꯔꯤ." ꯈꯝꯕꯅ "ꯌꯥꯔꯦ ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯨ ꯂꯥꯟꯕ ꯇꯥꯔꯗꯧꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯅ ꯇꯨꯃꯤꯟꯅ ꯊꯣꯏꯕꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ꯫ ꯈꯝꯕꯅ "ꯋꯥꯔꯧꯕꯤꯅꯨ, ꯑꯩ ꯈꯤꯇꯪ ꯊꯨꯅ ꯂꯥꯛꯄꯗ ꯎꯖꯍꯧꯗ꯭ꯔꯦ." ꯊꯔꯣ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯈꯝꯕꯗꯨ ꯈꯤꯇꯪ ꯈꯧꯇꯛꯆꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ "ꯊꯔꯣ, ꯊꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯊꯔꯣꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯝꯃꯤ꯫ ꯊꯔꯣꯁꯨ ꯂꯦꯝꯕꯤꯅ ꯃꯁꯥ ꯅꯣꯝꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ "ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯃꯤꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯤꯗꯨ ꯀꯩꯗꯧꯔꯒꯦ? Kaisu kaideda." Thoibana "Adu oiradi ꯑꯩꯈꯣꯏꯁꯨ ꯆꯠꯆꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯈꯝꯕꯕꯨ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤ ꯃꯥꯏꯀꯩꯗꯨ ꯊꯔꯣ ꯃꯤꯐꯝ ꯍꯣꯡꯗꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ "ꯈꯔ ꯌꯦꯡꯉꯗꯤ ꯌꯥꯔꯦꯗ, ꯌꯨꯝ ꯍꯟꯅꯕ ꯇꯧꯁꯦ." "ꯅꯪ ꯁꯤꯗꯤꯕ, ꯉꯥꯏꯍꯥꯛ ꯌꯦꯡꯕꯁꯤꯗ ꯂꯥꯎ ꯍꯜꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯈꯝꯕꯗꯨ ꯃꯃꯥꯒꯤ ꯄꯣꯠꯐꯝꯂꯣꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯈꯝꯕꯅ "ꯏꯃꯥ, ꯉꯁꯤ ꯆꯥꯛ ꯆꯥꯅꯕ ꯂꯩ, ꯁꯤꯜ ꯈꯤꯇ ꯄꯤꯔꯝꯃꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯄꯤꯔꯝꯗꯕꯤ ꯉꯁꯥꯏ ꯆꯠꯈ꯭ꯔꯦ꯫ ꯁꯤꯜ ꯈꯔ ꯄꯤꯔꯛꯑꯣ." "ꯏꯕꯨꯡꯉꯣ, ꯀꯔꯥꯏꯗꯒꯤ ꯁꯤꯜꯅꯣ? ꯄꯣꯠꯀ ꯑꯃꯠꯇ ꯌꯣꯟꯗ꯭ꯔꯤ, ꯁꯤꯜ ꯄꯤꯅꯤꯡꯉꯥꯏ ꯌꯥꯎꯗꯦꯅꯦ." "ꯏꯃꯥ, ꯌꯥꯝꯗ꯭ꯔꯁꯨ ꯈꯤꯇ ꯑꯣꯏꯔꯁꯨ ꯄꯤꯔꯛꯑꯣ. ꯆꯥꯛ ꯆꯥꯅꯕ ꯌꯥꯎꯗ꯭ꯔꯗꯤ ꯏꯇꯥꯎꯁꯤꯡꯅ ꯑꯩꯕꯨ ꯃꯈꯣꯏꯒ ꯄꯨꯅꯤꯡꯗꯕ ꯇꯥꯈ꯭ꯔꯅꯤ." "ꯑꯇꯣꯝꯕ, ꯏꯃꯥꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯇꯨꯃꯤꯟꯅ ꯆꯠꯍꯧ, ꯅꯠꯇ꯭ꯔꯗꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗꯅꯦ ꯀꯣꯏꯇꯥꯟ ꯇꯥꯟꯖꯅꯤꯀꯣ." ꯈꯝꯕꯅ "ꯏꯇꯥꯎ, ꯂꯥꯎ ꯆꯠꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯗꯨ ꯏꯁꯨꯛ ꯁꯨꯛꯊꯅ ꯃꯃꯥꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯈꯝꯕꯅ ꯆꯠꯈꯤꯕꯗꯨꯗ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯇꯕꯥꯕꯤꯅ "ꯏꯆꯦ,
ꯑꯉꯥꯡꯅ ꯁꯤꯜꯀꯤꯗ ꯄꯤꯌꯨ ꯍꯥꯏꯔꯤꯕꯗꯣ ꯀꯣꯛ ꯄꯤꯕꯤꯈꯤꯕ ꯌꯥꯗ꯭ꯔꯣ? ꯑꯉꯥꯡꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯗꯅ ꯆꯠꯈ꯭ꯔꯦꯅꯦ꯫ ꯕꯦꯝꯃ ꯇꯕꯥꯕꯤ ꯄꯤꯔꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯥ ꯐꯥꯎꯕꯁꯦ ꯆꯥꯕꯒ ꯀꯣꯏꯕꯒꯅꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯗꯣꯔꯤꯕꯅꯤ꯫ ꯃꯥ ꯂꯥꯛꯅꯕꯗ ꯑꯩꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯕꯥꯕꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯈꯝꯕꯗꯨ ꯏꯇꯟ ꯇꯟꯅ ꯆꯠꯂꯤ ꯊꯣꯏꯕꯅ꯫ ꯏꯇꯥꯎ, ꯅꯣꯏ ꯏꯃꯥꯅꯁꯨ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯁꯨ ꯄꯤꯕꯤꯗ꯭ꯔꯦ꯫ ꯆꯥꯛ ꯆꯥꯅꯕꯗꯤ ꯀꯝꯗꯧꯕ ꯇꯥꯔꯦ? ꯏꯇꯥꯎ, ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯨꯛꯇꯅ ꯆꯥꯛ ꯆꯥꯅꯕꯗꯣ ꯁꯣꯏꯗꯅ ꯌꯥꯎꯅꯤꯅ ꯍꯥꯏꯈ꯭ꯔꯤꯕ꯫ ꯑꯁꯤ ꯈꯟꯅ ꯈꯝꯕꯗꯨ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯌꯦꯟꯕꯥꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯤ꯫ ꯏꯇꯥꯎ, ꯀꯩ ꯎꯄꯥꯏꯅꯣ? ꯑꯩꯈꯣꯏ ꯊꯪꯅꯕꯒꯤ ꯏꯅꯦ ꯀꯣꯝꯕꯤꯔꯩꯒꯤ ꯌꯦꯟꯕꯥꯗꯣ ꯍꯦꯛꯇ ꯍꯨꯔꯥꯜꯂꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯔꯣꯗꯨ ꯂꯝꯕꯤ ꯆꯠꯂꯤꯅꯦ ꯇꯧꯔꯤꯕꯗꯨ ꯅꯣꯛꯐꯩ ꯅꯣꯛꯐꯩ ꯇꯧꯔꯒ ꯂꯝꯕꯤꯗꯨ ꯌꯦꯡꯗꯕꯤ ꯃꯥꯅ ꯊꯣꯛꯄꯝ ꯆꯠꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯃꯥꯒ ꯆꯠꯃꯤꯟꯅꯗꯧꯕꯕꯨ ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯏ꯫ ꯊꯔꯣ, ꯊꯔꯣ! ꯀꯩꯅꯣ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯣ? ꯅꯥꯀꯣꯡꯁꯤ ꯄꯪꯕ ꯇꯥꯔꯤ꯫ ꯏꯕꯦꯝꯃ, ꯅꯥꯀꯣꯡ ꯄꯪꯕ ꯂꯥꯏꯔꯤ꯫ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯂꯥꯏꯒ ꯎꯅꯔꯕꯣ? ꯉꯁꯥꯏꯗꯒꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀ ꯇꯧꯗꯅ ꯆꯠꯂꯤꯕꯁꯤꯕꯣ? ꯍꯣꯏ ꯏꯕꯦꯝꯃ, ꯂꯥꯏ ꯄꯥꯈꯪ ꯑꯃ ꯑꯣꯛꯅꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯅ ꯂꯦꯝꯕꯤꯗ ꯈꯝꯕ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯨ ꯏꯂꯥꯡ ꯂꯥꯡꯉꯤ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤꯗꯨ ꯏꯉꯛꯉꯛꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯩꯗꯤ ꯅꯪ ꯉꯁꯥꯏꯒꯤ ꯃꯑꯣꯡꯗꯣ, ꯅꯪ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯎꯕ ꯌꯥꯗꯕꯒꯤ ꯂꯩꯅꯥꯗꯣ ꯍꯧꯔꯛꯂꯤꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯒꯗꯤ ꯅꯪꯗꯤ ꯃꯗꯨꯗꯒꯤ ꯂꯩꯅꯥ ꯍꯦꯟꯖꯤꯜꯂꯝꯃꯦꯅ꯫ ꯅꯪ ꯁꯤꯗꯤꯕ ꯐꯖ ꯅꯨꯡꯉꯥꯏꯕ ꯋꯥ ꯑꯝꯇ ꯍꯥꯏꯗꯦ꯫ ꯕꯦꯝꯃ, ꯍꯥꯏꯗꯣꯔꯛꯏꯗꯣ ꯃꯤꯅ ꯇꯥꯔꯗꯤ ꯅꯣꯛꯅꯕꯅ ꯁꯤꯔꯅꯤ꯫ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯅꯨꯄꯥ ꯄꯥꯝꯂꯤꯅꯦ ꯇꯧꯔꯤꯕꯗꯣ ꯌꯥꯝ ꯄꯛꯁꯤꯜꯂꯛꯇ꯭ꯔꯕꯗꯣ? ꯅꯨꯄా ꯄꯥꯝꯕꯕꯨ ꯆꯍꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯃꯣꯏꯅꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯃ ꯄꯤꯕꯤꯕ ꯉꯝꯂꯕꯣ? ꯌꯥꯔꯦꯗꯣ, ꯂꯝꯕꯤꯁꯤꯗꯅꯦ ꯅꯪ ꯌꯥꯝ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯊꯔꯣꯗꯨ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯈꯔ ꯂꯦꯝꯃꯨ ꯍꯥꯏꯅ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯔꯣ ꯃꯇꯥ ꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯊꯧꯁꯥꯅ ꯇꯥꯔꯝꯗꯦ꯫ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯃꯥꯒꯤ ꯃꯇꯥꯗꯨꯁꯨ ꯂꯦꯝꯕ ꯁꯥꯕꯒꯤ ꯋꯥꯅꯤ, ꯃꯉꯣꯟꯗꯒꯤ ꯇꯥꯗꯕꯤꯅꯤ꯫ ꯑꯗꯨꯅ ꯊꯔꯣ ꯃꯇꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨ ꯃꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯑꯔꯤꯕꯤ ꯍꯥꯏꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯕꯗꯨꯗ ꯄꯥꯈꯠꯅ ꯑꯗꯨ ꯍꯥꯏꯖꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯊꯔꯣꯒꯤ ꯃꯃꯥ ꯆꯥꯎꯕꯤꯗꯨ ꯏꯁꯧ ꯂꯥꯡ ꯂꯥꯡꯗꯨ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯂꯦꯝꯕꯤꯅ꯫ ꯊꯔꯣ, ꯅꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔ ꯃꯥꯜꯂꯦ꯫ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯂꯥꯛꯑꯒꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯍꯣꯔꯦꯟ ꯂꯥꯛꯄ ꯀꯥꯎꯅꯨꯀꯣ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯊꯔꯣꯒꯤ ꯃꯃꯥꯅ ꯉꯥꯡꯉꯛꯇ꯭ꯔꯤꯉꯩꯗ ꯆꯠꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯇꯥꯍꯥ ꯇꯥꯍꯥ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯆꯥ ꯅꯨꯄꯤ ꯈꯨꯃꯨ ꯊꯣꯛꯄꯤꯗꯤ ꯍꯟꯖꯤꯟꯕꯤꯔꯛꯂꯦꯗꯅ? ꯍꯥ? ꯅꯠꯇꯦ, ꯀꯔꯥꯏ ꯀꯔꯥꯏ ꯀꯣꯏꯕ ꯌꯥꯕꯗꯤ ꯀꯣꯏꯔꯨꯔꯕ? ꯏꯃꯥ, ꯑꯩꯅ ꯆꯠꯂꯨꯔꯤꯕꯁꯦ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯂꯨꯕ ꯅꯠꯇꯦ, ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯂꯨꯕꯅꯤ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯩꯁꯥꯕꯤ ꯀꯅꯥꯅ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯅꯒꯦꯕ? ꯍꯥ? ꯅꯌꯨꯝ ꯄꯥꯟꯒꯤꯗ ꯍꯥꯏꯗꯅ ꯁꯦꯟꯗꯣꯏ ꯁꯥꯟꯗꯅ ꯈꯣꯡꯎ ꯐꯥꯎꯗ ꯂꯩꯔꯦꯅꯦ ꯅꯪ꯫ ꯍꯥ? ꯑꯗꯨꯝ ꯍꯦꯛ ꯂꯩꯌꯨ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯅꯨꯄꯥꯗꯨ ꯂꯩꯔꯕꯗꯤ ꯅꯍꯥꯟꯅ ꯌꯨꯝꯒ ꯄꯥꯟꯈ꯭ꯔꯅꯤ꯫ ꯑꯩꯅꯦ ꯅꯣꯏꯒꯤꯁꯤꯗ ꯂꯩꯅꯤꯡꯗꯅꯒ ꯂꯩꯕ ꯅꯠꯇꯦ, ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯂꯩꯔꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯃꯃꯥꯗ ꯏꯁꯧ ꯂꯥꯡꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥꯗꯨ ꯃꯆꯥꯒꯤ ꯏꯁꯧꯗ ꯃꯥꯒꯤ ꯏꯁꯧꯗꯨ ꯆꯟꯅꯐꯝ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯥ ꯂꯥꯛꯄꯒ ꯉꯥꯡꯒꯦ ꯍꯥꯏꯗ ꯂꯩꯔꯝꯂꯤꯕ ꯑꯩꯁꯦ ꯃꯥꯅ ꯑꯣꯏꯅ ꯉꯥꯡꯁꯤꯜꯂꯒ ꯆꯪꯈ꯭ꯔꯦꯅꯦ꯫ ꯅꯠꯇꯦ, ꯃꯁꯤꯕꯨ ꯇꯁꯦꯡꯅ ꯅꯨꯄꯥꯒ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ ꯖꯥꯠꯂꯅꯦ? ꯀꯥꯟꯅꯗꯦ, ꯑꯩꯈꯣꯏ ꯊꯔꯤꯛꯇ ꯅꯨꯄꯥ ꯑꯃꯗ ꯊꯤꯔꯣꯅ ꯍꯥꯏꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯈꯟꯅ ꯆꯥꯎꯕꯤꯗꯨ ꯃꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯃꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯈꯝꯕꯒ ꯊꯣꯏꯕꯒꯗꯨ ꯀꯣꯝꯕꯤꯔꯩ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯀꯣꯝꯕꯤꯔꯩꯒꯤ ꯌꯦꯟꯕꯥꯗꯨ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯊꯣꯏꯕꯅ, ꯏꯇꯥꯎ, ꯁꯤꯔꯗꯤ ꯅꯪ ꯁꯦꯜ ꯄꯨꯊꯣꯛꯇ꯭ꯔꯁꯨ ꯌꯥꯎꯕ ꯌꯥꯅꯤꯗ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯁꯤ ꯑꯣꯏꯅ ꯄꯨꯊꯣꯛꯂꯒꯦ, ꯁꯦꯜ ꯄꯨꯊꯣꯛꯇ꯭ꯔꯁꯨꯅ ꯍꯦꯛꯇ ꯍꯥꯏꯔꯁꯦ ꯑꯇꯩꯗ꯫ ꯑꯗꯨꯅ ꯐꯔꯅꯤ, ꯑꯗꯨꯗꯤ ꯆꯠꯂꯁꯤ, ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯉꯥꯏꯔꯝꯃꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯄꯨꯜꯂꯤꯕ ꯂꯧꯁꯪ ꯑꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯣꯝꯕꯤꯔꯩꯗꯨ ꯌꯦꯟꯗꯨ ꯃꯆꯤꯟꯖꯥꯛ ꯍꯨꯟꯒꯦ ꯍꯥꯏꯅ ꯌꯦꯟꯒꯣꯟ ꯑꯗꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯌꯦꯟꯕꯥꯗꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯏ, ꯌꯦꯟꯕꯥꯗꯨ ꯎꯗꯦꯅ? ꯃꯥꯒꯤ ꯈꯝꯕ ꯍꯥꯏꯁꯤꯅ ꯁꯣꯏꯗꯅ ꯍꯨꯔꯥꯟꯈꯤꯕ ꯑꯣꯏꯔꯤꯅꯦꯕꯁꯦ꯫ ꯑꯩꯗꯤꯕꯀꯣ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯦ ꯑꯩꯁꯦ꯫
ꯀꯣꯝꯕꯤꯔꯩꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨ ꯈꯝꯕꯒꯤ ꯃꯌꯥꯝꯕꯨꯡꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯈꯝꯕꯒꯤ ꯃꯌꯥꯝꯕꯨꯡ ꯊꯧꯕꯗꯨ ꯄ꯭ꯔꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯅꯦ ꯀꯔꯤ ꯇꯧꯔꯒꯦ? ꯏꯕꯨꯡꯉꯣ, ꯏꯅꯦꯒꯤ ꯌꯦꯟꯕ ꯑꯃꯈꯛ ꯂꯩꯕꯗꯣ ꯅꯅꯥꯎ ꯅꯨꯄꯥꯅ ꯃꯀꯣꯟꯗꯒꯤ ꯍꯨꯔꯥꯟꯈ꯭ꯔꯦꯅꯦ꯫ ꯀꯩꯅꯣꯅꯦ ꯏꯅꯦ, ꯏꯅꯦꯒꯤ ꯌꯦꯟꯕ ꯃꯥꯡꯂꯒ ꯑꯩꯈꯣꯏ ꯇꯣꯝꯕꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯁꯤꯕꯣ? ꯏꯕꯨꯡꯉꯣ, ꯌꯦꯟꯕꯥꯗꯣ ꯃꯀꯣꯟꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯍꯨꯔꯥꯟꯗꯧ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯝꯕꯤꯔꯩꯅ ꯃꯆꯤꯟꯗꯨ ꯂꯦꯞꯇꯅ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯅꯦ, ꯑꯩ ꯍꯣꯔꯦꯟ ꯑꯇꯣꯝꯕ ꯍꯜꯂꯛꯂꯒ ꯐꯖꯅ ꯍꯪꯂꯒꯦ꯫ ꯃꯥꯅ ꯂꯧꯏ ꯍꯥꯏꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯃꯨꯛ ꯁꯤꯡꯍꯟꯖꯔꯛꯀꯦ꯫ ꯏꯕꯨꯡꯉꯣ, ꯁꯤꯡꯕ ꯁꯤꯡꯗꯕ ꯂꯥꯏꯔꯤ, ꯅꯅꯥꯎꯗꯣ ꯈꯔ ꯋꯥꯔꯣ, ꯌꯥꯝꯅ ꯍꯦꯟꯃꯜꯂꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯝꯕꯤꯔꯩ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯀꯣꯝꯕꯤꯔꯩꯅ ꯆꯪꯈꯤꯕ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯁꯨ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯝꯕꯍꯣꯏ ꯃꯌꯥꯝꯗꯨ ꯂꯧꯁꯪ ꯑꯃꯗ ꯆꯥꯅ ꯊꯛꯅꯅꯕ ꯀꯟꯅ ꯁꯤꯜ ꯂꯥꯡꯂꯝꯃꯤ꯫ ꯈꯝꯕꯅ, ꯏꯇꯥꯎ ꯇꯣꯝꯕ, ꯅꯪꯅ ꯏꯟꯁꯥꯡꯁꯤ ꯊꯣꯡꯉꯨ, ꯑꯩ ꯉꯁꯤꯗꯤ ꯊꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯗ꯫ ꯀꯥꯏꯗꯒꯤꯅꯣ? ꯌꯥꯔꯣꯏ, ꯅꯪꯅ ꯊꯣꯡꯂꯒꯅ ꯈꯔ ꯆꯥꯕ ꯌꯥꯏ, ꯑꯇꯩꯅꯒ ꯊꯣꯡꯉꯗꯤꯕ ꯆꯥꯕ ꯌꯥꯗꯦ꯫ ꯈꯪ ꯌꯥꯔꯦ, ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯅꯝꯗꯅ ꯊꯕꯛ ꯁꯨꯍꯟꯅꯤꯡꯉꯤꯗꯣ ꯑꯩ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯒꯤ ꯅꯠꯇꯦꯕ, ꯅꯪꯅ ꯊꯣꯡꯂꯒ ꯈꯔ ꯍꯥꯎꯏ ꯇꯧꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯅ ꯇꯣꯝꯕꯕꯨ ꯊꯥꯒꯠꯁꯤꯟꯅꯔꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯈꯝꯕꯅ ꯃꯥꯕꯨ ꯊꯥꯒꯠꯄꯗꯨꯗ ꯍꯔꯥꯎꯕꯣꯏ ꯀꯔꯤꯕꯣꯏ ꯏꯟꯁꯥꯡꯗꯨ ꯃꯥꯅ ꯊꯣꯡꯂꯝꯃꯤ꯫ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯆꯥꯔꯝꯃꯤ꯫ ꯈꯝꯕꯅ, ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯗꯤ ꯇꯣꯝꯕꯅ ꯊꯣꯡꯕꯅꯔ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯊꯣꯏꯕꯅ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯍꯨꯔꯥꯜꯂꯛꯄ ꯆꯥꯕꯁꯦ ꯍꯥꯎꯈ꯭ꯔꯦꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕꯗꯨꯗ ꯑꯃꯨꯛ ꯀꯣꯏꯊꯣꯛꯇꯅꯒ ꯍꯥꯏꯗꯅ꯫ ꯇꯣꯝꯕꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯣꯡꯉꯤꯁꯤ ꯍꯨꯔꯥꯜꯂꯛꯄ ꯌꯦꯜꯂꯣ? ꯊꯣꯏꯕꯅ, ꯅꯠꯇ꯭ꯔꯗꯤ ꯀꯥꯏꯗꯤ ꯑꯣꯏꯅꯤ? ꯏꯁ, ꯇꯜꯂꯤ ꯅꯣꯏꯁꯤꯗꯤ, ꯃꯄꯨꯅ ꯐꯥꯔꯗꯤ ꯋꯥ ꯌꯥꯝꯅꯅꯤꯀꯣ꯫ ꯈꯝꯕꯅ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯇꯩꯗꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏ ꯊꯪꯅꯕꯒꯤ ꯏꯅꯦ ꯀꯣꯝꯕꯤꯔꯩ ꯍꯣꯏꯒꯤꯅꯤ, ꯐꯥꯔꯁꯨ ꯑꯩꯅꯅꯦ ꯑꯗꯨꯝ ꯍꯥꯏꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ, ꯀꯩꯁꯨ ꯐꯥꯕ ꯂꯥꯛꯑꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯆꯥꯗꯅ ꯊꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯧꯁꯪ ꯑꯗꯨꯗ ꯂꯥꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯇꯣꯝꯕꯤꯗꯨ ꯀꯩꯊꯦꯜꯗꯒꯤ ꯋꯥꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯧꯕꯁꯨ ꯃꯃꯥ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯇꯣꯝꯕꯁꯦ ꯀꯥ ꯌꯥꯝ ꯍꯦꯜꯂꯤ, ꯃꯥꯁꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯄꯨꯜꯂꯒ ꯐꯨꯕ ꯁꯣꯏꯔꯛꯀꯨꯝꯕꯁꯦ꯫ ꯍꯥꯏ ꯑꯆꯧꯕ, ꯅꯅꯥꯎꯅ ꯀꯔꯤꯃꯨꯛ ꯇꯧꯔꯝꯂꯦ? ꯏꯅꯦ ꯀꯣꯝꯕꯤꯔꯩꯒꯤ ꯌꯦꯟꯕꯥ ꯑꯃꯈꯛ ꯂꯩꯕꯗꯣ ꯃꯥꯅ ꯍꯨꯔꯥꯜꯂꯒ ꯆꯥꯛ ꯆꯥꯅꯕꯅꯦꯅ ꯄꯨꯈ꯭ꯔꯦꯗꯅ꯫ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯊꯕꯥꯛ ꯌꯩꯔꯒ ꯈꯪꯂꯝꯃꯤ꯫ ꯑꯩꯕꯨ ꯃꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ, ꯃꯥ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ, ꯈꯪꯅꯦꯕ ꯉꯁꯤꯗꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯈꯝꯕꯗꯨ ꯋꯥꯡꯂꯩꯌꯨ ꯑꯌꯥꯛꯄꯗꯨ ꯇꯞ ꯇꯥꯎ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯂꯥꯎ ꯂꯥꯎꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯕꯨꯡ ꯊꯧꯕꯗꯨ ꯁꯥꯎꯅꯤꯡꯕꯅ ꯐꯥꯊꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯃꯅꯥꯎꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯒ ꯃꯅꯥꯎꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯀꯩꯅꯣ ꯇꯌꯥꯏ, ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯒꯦ ꯅꯅꯥꯎꯗ? ꯇꯌꯥꯏꯅ ꯃꯔꯝ ꯍꯥꯏꯗꯨꯅ ꯅꯅꯥꯎꯗ ꯍꯦꯛꯇ ꯀꯤꯟꯅ ꯊꯤꯜꯂꯛꯏꯁꯤꯕꯣ? ꯇꯌꯥꯏꯁꯦ ꯀꯜꯂꯦ ꯀꯥꯏꯅ ꯎꯠꯅꯤꯡꯉꯤꯔꯣ? ꯑꯗꯨꯗꯤ ꯅꯅꯥꯎꯁꯨ ꯅꯣꯞꯇꯕꯅꯤꯗ, ꯌꯦꯡꯉꯨꯇꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕ ꯎꯁꯤꯠꯇꯅ ꯌꯨꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯃꯌꯥꯝꯕꯗ ꯃꯄꯥꯝꯕꯣꯝ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯧꯕꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯐꯨꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯏꯕꯦꯝꯃ ꯇꯣꯝꯕꯤꯅ ꯊꯧꯕꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯧꯕꯕꯨ ꯏꯃꯨꯡꯗ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯈꯝꯕꯅ, ꯍꯦꯔꯥ, ꯑꯩꯕꯨ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯅꯝꯍꯠꯄ ꯌꯥꯅꯤ ꯍꯥꯏꯗꯨꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯇꯌꯥꯏ꯫ ꯃꯔꯝ ꯂꯩꯇꯅ ꯍꯦꯛꯇ ꯅꯅꯥꯎꯅꯤ ꯍꯥꯏꯅ ꯐꯨꯅꯤꯡꯉꯤ ꯆꯩꯅꯤꯡꯉꯤ ꯍꯥꯏꯅ ꯄꯪꯇꯧ ꯇꯧꯕꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯔꯒ ꯄꯉꯥꯡꯗ ꯉꯥꯡꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯧꯕꯗꯨ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯀꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯃꯥꯅ ꯊꯦꯝꯗꯨꯅ ꯏꯃꯨꯡꯗ ꯅꯤꯡꯊꯤꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯇꯣꯝꯕꯤꯗꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜ ꯇꯥꯔꯣ ꯀꯩꯗꯧꯒꯦ? ꯏꯃꯥ, ꯅꯆꯥ ꯋꯥꯈꯜ ꯌꯥꯝ ꯇꯥꯏ, ꯋꯥꯈꯜ ꯌꯥꯝ ꯇꯥꯏꯀꯣ? ꯑꯩꯕꯨ ꯀꯅꯥꯅ ꯋꯥꯈꯜ ꯇꯥꯗꯦ ꯍꯥꯏꯒꯦꯅꯦ? ꯀꯅꯥꯅꯅꯣ ꯑꯩꯕꯨ ꯋꯥꯈꯜ ꯇꯥꯗꯦ ꯍꯥꯏꯗꯣ? ꯃꯃꯥꯏ ꯊꯨꯒꯥꯏꯒꯦꯅꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯄꯣꯊꯥꯔꯨ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅ ꯈꯝꯕꯕꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯁꯝꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯧꯕꯗꯤ ꯃꯅꯥꯎꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯇꯥꯏꯅꯐꯝ ꯈꯪꯗ ꯐꯃꯨꯡꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯏꯕꯦꯝꯃ ꯇꯣꯝꯕꯤꯗꯨ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯅꯥꯎꯁꯦ
ꯋꯥꯔ ꯃꯥꯜꯂꯤ ꯄꯣꯊꯥꯈ꯭ꯔꯦ ꯏꯃꯥ ꯆꯥꯛ ꯊꯥꯒꯠꯂꯒꯦ ꯅꯪ ꯃꯅꯤꯡꯗꯒꯤꯅꯦ ꯁꯤꯡ ꯈꯔ ꯈꯥꯏꯔꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯊꯧꯕ ꯃꯃꯥꯅ ꯊꯣꯛꯈ꯭ꯔꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯅꯤꯡꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯆꯥꯎꯕꯤꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯊꯣꯡꯖꯥꯎꯗꯣ ꯍꯥꯡꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯍꯩꯃꯥ ꯃꯇꯝꯁꯤꯗꯤ ꯌꯧꯔꯝꯂꯦꯅꯦ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯤꯁꯤꯁꯨ ꯉꯟꯅ ꯍꯧꯒꯠꯂꯒ ꯂꯝꯇꯨ ꯀꯣꯜꯂꯤꯛ ꯂꯣꯏꯁꯟꯕꯒꯤ ꯋꯥꯒ ꯂꯩꯕ ꯅꯠꯇꯦꯅꯦ ꯃꯃꯥ ꯍꯟꯅꯨꯕꯤ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯁꯨꯝ ꯂꯩꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯗꯨ ꯀꯣꯔꯧꯍꯟꯕ ꯈꯨꯔꯨꯝꯂꯝꯂꯒ ꯃꯪꯒꯣꯜꯂꯝꯗꯨ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯤ ꯀꯣꯜꯂꯤ ꯁꯤꯠꯆꯤꯜꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯔꯣꯁꯨ ꯍꯛꯀꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯩꯈꯣꯏ ꯁꯅꯥꯏꯕꯤ ꯑꯃ ꯂꯦꯡꯈꯠꯄꯤꯔꯛꯂꯦꯗꯅ ꯑꯩꯗꯤ ꯀꯅꯥꯒꯤ ꯄꯦꯅꯥꯒ ꯋꯥꯏꯔꯨꯁꯤꯔꯅ ꯈꯜꯂꯝꯂꯤꯕꯅꯤ ꯏꯃꯥ ꯌꯥꯝ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯀꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨꯕꯣ ꯉꯥꯏꯍꯥꯛꯇꯒ ꯇꯨꯝꯈꯤꯒꯦ ꯈꯟꯕꯅꯤ ꯏꯃꯥꯒꯤ ꯏꯁꯧꯗ ꯇꯨꯝꯕ ꯉꯝꯗꯅ ꯍꯧꯒꯠꯂꯕꯅꯤ ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯊꯕꯥꯛ ꯌꯩꯔꯝꯃꯤ ꯏꯃꯥ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯇꯧꯕꯤꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯏꯁꯧꯗ ꯇꯨꯝꯕ ꯉꯝꯗꯗꯅ ꯍꯧꯒꯠꯂꯛꯂꯕꯗꯤ ꯀꯀꯥꯏꯗꯅ ꯅꯪꯗ ꯂꯩꯔꯝꯃꯨ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯕ ꯈꯪꯗꯕ ꯁꯨꯝꯁꯤꯠ ꯑꯁꯤꯅꯅꯦ ꯍꯦꯛꯇ ꯀꯜꯂꯒꯦ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯗꯨ ꯁꯥꯎꯔꯞꯅ ꯃꯆꯥꯅꯨꯄꯤꯗ ꯁꯨꯝꯁꯤꯠ ꯑꯗꯨꯅ ꯀꯟꯒꯦ ꯇꯧꯔꯝꯃꯤ ꯀꯩꯅꯣ ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯁꯨꯝꯁꯤꯠꯇꯨꯅ ꯀꯜꯂꯗꯤ ꯅꯆꯥꯅꯨꯄꯤ ꯑꯔꯤꯕꯤ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯈꯤꯗ꯭ꯔꯣ ꯑꯗꯨ ꯈꯪꯂꯕꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯉꯟꯅ ꯍꯧꯒꯠꯂꯒ ꯂꯝꯇꯨ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯔꯣꯗꯤ ꯃꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯃꯅꯥꯗ ꯍꯥꯞꯂꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯅꯤꯡꯗ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯪꯈꯤꯔꯝꯃꯤ ꯃꯁꯥꯒꯤ ꯃꯇꯧꯗ ꯆꯥꯎꯕꯤꯗꯨ ꯁꯨꯝꯖꯤꯠꯇꯨ ꯂꯩꯕꯥꯛꯇ ꯊꯥꯗꯔꯒ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯈꯝꯕꯗꯨ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯇꯨꯝ ꯍꯧꯒꯠꯂꯛꯂꯝꯃꯤ ꯊꯧꯕꯅ ꯏꯕꯣ ꯌꯨꯗ ꯊꯛꯄ ꯌꯥꯕ ꯊꯛꯆꯤꯜꯂꯨꯔꯕꯅꯤꯅ ꯅꯀꯣꯛꯇꯣ ꯆꯤꯛꯂꯝꯃꯅꯤꯅꯦ ꯅꯪ ꯑꯃ ꯃꯤ ꯑꯣꯏꯔꯣꯏꯗꯕꯅꯤ ꯇꯌꯥꯏ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤ ꯂꯋꯥꯏꯗ ꯍꯦꯛꯇ ꯂꯥꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯕꯣ ꯅꯪꯒꯤ ꯂꯤꯁ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯐꯃꯨꯡꯗꯅꯦ ꯏꯁꯤꯡ ꯍꯩꯖꯤꯟꯕ ꯌꯥꯕꯅꯤ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯤꯗ꯭ꯔꯕꯅꯤ ꯅꯠꯇꯦ ꯉꯔꯥꯡ ꯏꯅꯦ ꯀꯣꯝꯕꯤꯔꯩꯒꯤ ꯌꯦꯟꯕꯥ ꯍꯨꯔꯥꯟꯕ꯭ꯔꯕ ꯅꯪ ꯍꯨꯔꯥꯟꯕ꯭ꯔꯣ ꯀꯩꯅꯣꯗ ꯇꯌꯥꯏ ꯃꯣꯏꯒꯤ ꯌꯦꯟꯕꯥꯗꯨꯕꯨ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯍꯨꯔꯥꯟꯗꯧꯔꯤꯅꯣ ꯅꯣꯏꯅ ꯉꯔꯥꯡ ꯆꯥꯔꯤꯕ ꯌꯦꯟꯕꯥꯗꯨꯅ ꯀꯥꯏꯗꯒꯤ ꯈꯝꯕ ꯃꯌꯥꯝꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯧꯗꯨꯗ ꯊꯧꯕꯅ ꯃꯅꯥꯎꯗ ꯈꯨꯝꯂꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯈꯝꯕꯁꯨ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯝ ꯈꯨꯝꯂꯝꯃꯤ ꯇꯣꯝꯕꯤꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯨ ꯋꯥꯈꯜ ꯈꯤꯇ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ ꯅꯌꯥꯝꯕꯒ ꯏꯃꯥꯒꯁꯦ ꯌꯨꯝꯁꯤ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯦ ꯃꯁꯤꯗ ꯑꯃꯨꯛ ꯅꯪꯒꯤ ꯋꯥꯊꯣꯛ ꯅꯥꯊꯣꯛ ꯃꯌꯥꯝꯁꯦ ꯂꯥꯛꯅꯕꯗ ꯏꯃꯥꯁꯦ ꯉꯥꯎꯗꯅ ꯆꯠꯇꯧꯔꯦ ꯀꯩꯅꯣ ꯏꯃꯥ ꯑꯩꯅ ꯍꯨꯔꯥꯟꯗꯦ ꯍꯥꯏꯔꯃꯛꯇꯗ ꯅꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯍꯨꯔꯥꯟꯕ ꯇꯥꯍꯟꯗꯧꯒꯤ ꯁꯤꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯏꯅꯦ ꯀꯨꯝꯕꯤꯔꯩꯒꯤ ꯌꯦꯟꯕꯥꯗꯣ ꯍꯨꯔꯥꯟꯗꯦꯅ ꯑꯃꯨꯛꯇ ꯋꯥꯁꯧꯅꯦ ꯑꯃꯨꯛꯇ ꯋꯥꯁꯧꯕ ꯈꯝꯕ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯥꯎꯅ ꯊꯧꯕꯅ ꯈꯝꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯍꯨꯔꯥꯟꯗꯦ ꯍꯥꯏꯈꯤꯗꯥꯏꯅꯦ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯏꯃꯨꯡꯁꯤꯅ ꯅꯣꯡꯃꯒꯤ ꯁꯔꯥ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯑꯁꯨꯛ ꯋꯥꯅ ꯁꯨꯔꯤꯅꯣꯝꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗ ꯀꯣꯏꯕꯒ ꯆꯠꯄꯒ ꯑꯗꯨꯒ ꯑꯃꯨꯛ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜꯁꯨ ꯍꯨꯔꯥꯟꯕꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯁꯥꯎꯅ ꯃꯅꯥꯎꯗ ꯆꯩꯔꯝꯃꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯅꯥꯎꯗ ꯐꯨꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯃꯥ ꯇꯣꯝꯕꯤꯅ ꯊꯧꯕꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯑꯆꯧꯕ ꯌꯥꯔꯦꯁꯦ ꯂꯩꯀꯥꯏꯅ ꯇꯥꯔꯒ ꯐꯖꯗꯦ ꯏꯆꯦ ꯇꯣꯛꯑꯣ ꯌꯥꯔꯦ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯟꯈꯠꯄꯁꯤꯗꯅꯦ ꯃꯥ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯃꯅꯥꯎꯗ ꯈꯨꯇꯣꯝꯕꯤ ꯁꯤꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯍꯥꯏ ꯑꯇꯣꯝꯕ ꯅꯪꯁꯨ ꯅꯌꯥꯝꯕꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯋꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯕꯁꯤꯕꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯅꯪꯕꯣ ꯅꯣꯏꯗꯤ ꯑꯩꯅ ꯁꯤꯃ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕ꯭ꯔꯣ ꯅꯪꯅꯗꯤ ꯑꯐ ꯅꯨꯡꯉꯥꯏ ꯑꯃꯠꯇꯗꯤ ꯍꯥꯏꯔꯛꯇꯅ ꯌꯥꯔꯦ ꯈꯪꯉꯦ ꯇꯌꯥꯏꯅꯕꯨ ꯍꯥꯏꯔꯗꯤ ꯏꯃꯥꯗꯤ ꯍꯣꯏ ꯍꯣꯏꯅꯤ ꯑꯩꯅꯕꯨ ꯍꯥꯏꯔꯨꯔꯗꯤ ꯂꯩꯊꯣꯛꯇꯧꯒꯤ ꯉꯥꯛꯇꯅꯤ ꯅꯃꯥꯅ ꯆꯅꯨꯡꯉꯥꯏ ꯂꯩꯍꯧꯔꯣ ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯑꯝꯇ ꯍꯟꯖꯤꯜꯂꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯗꯨ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯇꯣꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨꯗ ꯇꯥꯟꯅꯗꯨꯅ ꯃꯁꯥꯕꯨ ꯈꯥꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯈꯝꯕ ꯃꯃꯥꯅ ꯈꯥꯝꯂꯤꯕꯗꯨ ꯀꯟꯊꯣꯛꯂꯝꯂꯒ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯕꯤꯗꯨ ꯃꯁꯥꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯕꯗ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯆꯧꯕ ꯅꯅꯥꯎꯗꯣ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯔꯣꯏ ꯍꯥꯏꯗꯅ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦꯃꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯥꯝꯂꯨꯁꯨ ꯍꯥꯏꯃꯤ ꯏꯃꯥ ꯃꯥꯅꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯂꯥꯝꯃꯒꯅꯦ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯂꯗꯧꯅꯤ
ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯄꯣꯂꯥꯡꯁꯥꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯈꯝꯕꯗꯨ ꯃꯌꯨꯝꯗꯒꯤ ꯁꯥꯎꯔꯤ ꯊꯣꯛꯂꯛꯄꯗ ꯂꯝꯕꯤꯗ ꯑꯃꯨꯛ ꯊꯥꯔꯣꯅ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯥꯛꯄꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯥꯔꯣ ꯈꯝꯕ ꯎꯕꯗ ꯃꯁꯤ ꯂꯦꯡꯗꯅ ꯈꯝꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯁꯤꯕꯨ ꯉꯥꯎꯔ ꯆꯠꯂꯣ ꯃꯃꯤꯠꯀ ꯀꯨꯞꯇꯈꯩ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯅꯦ꯫ ꯑꯁꯤ ꯈꯟꯅ ꯈꯝꯕꯗꯨ ꯁꯥꯎꯔꯤ ꯂꯝꯕꯤꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯔꯣ ꯈꯝꯕꯅ ꯆꯠꯈꯤꯕꯗꯨ ꯇꯨꯡꯂꯣꯝꯗꯒꯤ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯊꯥꯔꯣ ꯑꯁ ꯈꯪꯉꯤꯅꯦ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯂꯥꯎꯁꯤꯜꯂꯛꯏꯗꯨꯕꯣ? ꯂꯥꯎꯁꯤꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯃꯤ ꯄꯥꯈꯪ ꯃꯆꯥꯗꯨꯅ ꯅꯪꯁꯦ ꯉꯥꯎꯔꯦ ꯍꯥꯏꯔꯝꯃꯅꯤ꯫ ꯍꯥꯏꯅꯤꯡꯉꯥꯏꯁꯅꯨ ꯇꯁꯦꯡꯅ ꯑꯩ ꯃꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯦ꯫ ꯄꯛꯇ꯭ꯔꯦ ꯂꯥꯛꯑꯣ ꯏꯕꯦꯝꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯊꯥꯔꯣꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯝꯕꯤꯗ ꯆꯠꯂꯤꯅꯦ ꯇꯧꯔꯤꯕꯗꯨ ꯊꯥꯔꯣꯗꯨ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯑꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯄꯥꯈꯪ ꯃꯆꯥꯗꯣ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ꯫ ꯊꯥꯔꯣ ꯅꯪꯁꯤ ꯐꯥꯒꯤꯗꯒꯤ ꯍꯧꯖꯤꯛꯀꯤ ꯄꯥꯈꯪ ꯃꯆꯥꯗꯣ ꯐꯥꯔꯒ ꯅꯝꯂꯩ ꯂꯩꯁꯤꯟꯒꯦ ꯍꯥꯏꯔꯛꯀꯅꯤꯀꯣ? ꯂꯦꯝꯕꯤ ꯑꯩꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜꯗꯨꯕꯨ ꯊꯣꯏꯅ ꯇꯧꯔꯨꯗꯦ꯫ ꯅꯪꯅ ꯍꯥꯏꯔꯛꯂꯤ ꯋꯥꯁꯦ ꯌꯥꯝ ꯀꯟꯅꯕ ꯋꯥꯅꯤ꯫ ꯂꯦꯝꯕꯤ ꯊꯥꯔꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯊꯥꯔꯣꯗ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯔꯣꯁꯨ ꯂꯦꯝꯕꯤꯅ ꯄ꯭ꯔꯞ ꯆꯠꯈꯤꯕꯗꯨꯗ ꯃꯇꯨꯡꯗ ꯉꯥꯏꯈꯣ ꯍꯥꯏꯅ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯝꯕꯗꯨ ꯁꯥꯎꯔꯤ ꯊꯣꯏꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕ ꯈꯝꯕꯅ ꯁꯥꯎꯔꯤ ꯆꯪꯉꯛꯄꯗꯨꯗ ꯍꯤꯡꯈꯣꯜ ꯇꯧꯅ ꯎꯔꯝꯃꯤ꯫ ꯏꯇꯥꯎ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯗꯨꯛ ꯁꯥꯎꯅ ꯂꯥꯛꯏꯗꯨꯕꯣ? ꯏꯇꯥꯎ ꯌꯨꯝꯗ ꯂꯩꯕꯒ ꯇꯦꯌꯥꯏꯒ ꯏꯃꯥꯒꯅꯅꯦ ꯍꯦꯛꯇ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯅꯣꯏꯒꯤꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯒꯦ ꯂꯥꯛꯏꯅꯤ꯫ ꯉꯥꯡꯕꯒꯤ ꯋꯥꯗꯤ ꯅꯣꯏꯗ ꯅꯠꯇꯦꯕꯣ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯏꯃꯥꯅ ꯉꯥꯡꯉꯝꯃꯤꯅꯤ꯫ ꯏꯃꯥꯅ ꯉꯥꯡꯕꯗꯣ ꯇꯥꯅꯤꯡꯗꯅ ꯃꯔꯝ ꯃꯣꯛꯄ ꯁꯥꯗꯅ ꯂꯝ ꯇꯧꯔꯤꯁꯤꯅꯤ꯫ ꯅꯪꯁꯨ ꯈꯔ ꯌꯥꯎꯔꯨ ꯂꯥꯛꯑꯣ꯫ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯗꯨ ꯊꯣꯏꯕ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯇꯧꯕ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯏꯗ ꯑꯗꯨꯝ ꯆꯥꯛꯁꯨ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯕꯤꯗꯨ ꯃꯆꯥꯅꯨꯄꯥꯅ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯌꯧꯔ ꯐꯥꯎꯕ ꯌꯨꯝ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯂꯝꯃꯤ꯫ ꯍꯩ ꯑꯆꯧꯕ ꯅꯅꯥꯎꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯅꯦ꯫ ꯏꯃꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯛ ꯍꯟꯖꯤꯟꯖꯔꯅꯤ ꯀꯩꯗꯧꯒꯦ? ꯏꯃꯥꯒꯤ ꯀꯩꯊꯦꯜ ꯊꯣꯛꯇꯧꯕꯗꯣ ꯑꯗꯨꯝ ꯊꯣꯛꯂꯕ? ꯑꯆꯧꯕ ꯅꯅꯥꯎꯗꯣ ꯑꯃꯨꯛꯇ ꯀꯅꯥꯒꯤꯗ ꯂꯩꯒꯦ ꯌꯦꯡꯂꯨꯆꯣ꯫ ꯃꯥꯅ ꯑꯁꯤꯃꯗ ꯂꯩ ꯈꯪꯂꯕꯗꯤ ꯐꯩꯗꯅ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯥꯁꯨ ꯀꯩꯊꯦꯜ ꯊꯣꯛꯄꯁꯦ ꯀꯝꯂꯣꯏ ꯊꯣꯏꯕ ꯇꯁꯦꯡꯅꯗꯤ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯋꯥꯖꯕꯗꯨ ꯈꯜꯂꯒ ꯃꯆꯦ ꯍꯣꯏꯗ ꯂꯥꯛꯄ꯭ꯔꯥ ꯍꯪꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯃꯁꯥꯗꯣ ꯇꯥꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯃꯆꯦ ꯍꯣꯏꯗ ꯆꯪꯂꯝꯃꯤ꯫ ꯆꯦ ꯊꯕꯥꯁꯨ ꯃꯤꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯩ ꯊꯧꯕ ꯀꯩꯗꯧꯔꯦ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ? ꯅꯣꯏꯗ ꯑꯩꯈꯣꯏ ꯇꯣꯝꯕꯒ ꯂꯥꯛꯇ꯭ꯔꯣ? ꯂꯥꯛꯇꯦꯅ ꯑꯃꯨꯛ ꯀꯩꯗꯧꯅꯔꯦ? ꯉꯁꯥꯏ ꯈꯔ ꯉꯥꯡꯉꯨꯕꯅꯤ ꯑꯗ ꯁꯥꯎꯔꯒ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯍꯧꯗꯦ꯫ ꯐꯔꯦ ꯆꯦ ꯑꯩꯁꯨ ꯊꯣꯏꯕ ꯍꯣꯏꯗꯒ ꯀꯅꯥ ꯂꯥꯛꯀꯦꯅ ꯑꯝꯇ ꯍꯪꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯃꯆꯦꯅ ꯋꯥ ꯍꯥꯏꯕ ꯇꯥꯗꯅ ꯃꯆꯦ ꯍꯣꯏꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯕꯥꯁꯨ ꯃꯧꯄꯥꯅ ꯃꯥꯒꯤ ꯋꯥ ꯇꯥꯗꯅ ꯆꯠꯈꯤꯕꯗꯨꯗ ꯁꯣꯔꯁꯥꯡ ꯍꯣꯟꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯧꯕ ꯁꯥꯎꯔꯤ ꯑꯃꯨꯛ ꯊꯣꯏꯕ ꯍꯣꯏꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯝꯕꯗꯤ ꯊꯣꯏꯕꯒ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜꯗꯨꯗ ꯍꯩ ꯃꯦꯠꯂꯒ ꯆꯥꯗꯨꯅ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯅꯥ ꯏꯕꯨꯡꯉꯣꯗꯤ ꯁꯣꯝꯗ ꯀꯟꯅ ꯅꯨꯡꯉꯥꯏꯕꯤꯔꯦ꯫ ꯀꯩꯅꯣ ꯅꯠꯇ ꯌꯥꯏ ꯑꯩꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯕꯁꯤ ꯐꯥꯎꯕ ꯄꯥꯟꯅꯕ ꯂꯥꯛꯁꯤꯅꯤ ꯇꯜꯂꯤꯗ ꯂꯥꯏꯃ꯫ ꯏꯕꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯂꯥꯛꯅꯤꯡꯗꯅꯒ ꯂꯥꯛꯄ ꯅꯠꯇꯦꯀꯣ꯫ ꯏꯃꯥꯅ ꯁꯣꯝꯗ ꯊꯋꯥꯏ ꯋꯥꯕꯗꯨꯗ ꯁꯅꯥ ꯏꯕꯨꯡꯉꯣꯗꯣ ꯀꯝꯗꯧꯔꯤꯒꯦ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯄꯅꯤ꯫ ꯍꯣꯅꯦ ꯏꯃꯥꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯋꯤꯅꯅꯦ ꯈꯔ ꯇꯝꯕꯤꯌꯨ꯫ ꯇꯝꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯁꯤ ꯃꯅꯥꯎꯒꯤ ꯃꯇꯧꯗꯨ ꯊꯣꯏꯕꯗꯤ ꯈꯟꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯇꯥꯎ ꯅꯪꯕꯨ ꯅꯣꯏ ꯇꯌꯥꯏꯗ ꯐꯖꯅ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ? ꯅꯣꯏ ꯇꯌꯥꯏꯒꯤ ꯃꯤꯍꯨꯜꯗꯨꯒ ꯅꯪꯒꯤ ꯄꯥꯎꯈꯨꯝꯃꯛꯅꯦ ꯑꯩꯗꯤ ꯈꯠꯅꯔꯛꯀꯗ꯭ꯔꯅ ꯄꯥꯈꯠꯄꯗꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯩꯃꯦꯠꯄꯗꯨ ꯑꯗꯨꯝ ꯆꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯔꯣꯗꯨ ꯆꯥꯛ ꯆꯥꯕ ꯍꯦꯛ ꯇꯣꯛꯄꯒ ꯂꯦꯝꯕꯤ ꯍꯣꯏꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯊꯥꯔꯣꯅ ꯂꯥꯛꯇꯅ ꯀꯧꯔꯛꯄꯗꯨꯗ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯍꯤꯡꯆꯥꯕꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯏꯕꯦꯝꯃ ꯑꯩꯁꯦ ꯅꯪꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥ ꯑꯃ ꯂꯩꯔꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯃꯇꯝ ꯆꯥꯕ ꯆꯥꯗꯕ ꯈꯪꯗꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ꯫ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯑꯗꯨꯛ ꯂꯨꯅ ꯍꯥꯏꯔꯤꯕꯣ? ꯑꯇꯩ ꯅꯠꯇꯦꯗ
ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯕ ꯋꯥꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯅ ꯂꯦꯝꯕꯤꯗ ꯈꯝꯕꯕꯨ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯔꯒ ꯐꯥꯅꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯍꯥꯏꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯊꯥꯔꯣꯒꯤ ꯋꯥꯗꯨ ꯂꯦꯝꯕꯤꯅ ꯐꯥꯒꯤ ꯑꯣꯏꯅ ꯇꯥꯊꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯊꯥꯔꯣꯅ ꯇꯛꯃꯟꯕꯗꯨꯗ ꯂꯦꯝꯕꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯝꯃꯤ꯫ ꯊꯥꯔꯣ, ꯁꯨꯝꯗꯧꯔꯁꯤ, ꯄꯥꯈꯪ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡ ꯍꯥꯟꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏ ꯗꯥꯏꯗ ꯃꯥꯏꯕ ꯑꯃ ꯂꯩꯕꯅꯤ, ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯇꯥꯟꯅꯔꯁꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯈꯔ ꯍꯩꯔꯗꯤ ꯑꯩꯁꯨ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯌꯦꯕ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯈꯔꯗꯤ ꯂꯦꯝꯕ ꯋꯥꯠꯂꯤꯀꯣ꯫ ꯏꯕꯦꯝꯃ, ꯆꯍꯤ ꯃꯇꯥꯡꯁꯤꯅꯅꯤ ꯁꯤ ꯌꯧꯅ ꯇꯧꯍꯜꯂꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯅ ꯂꯦꯝꯕꯤꯗ ꯀꯟꯅꯗꯦ, ꯃꯥꯁꯨ ꯑꯃ ꯐꯥꯅꯕ ꯍꯣꯠꯅꯕꯅ ꯐꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤꯗꯨ ꯃꯃꯤꯠꯇꯨ ꯄꯩꯅ ꯊꯥꯔꯣꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯊꯥꯔꯣ ꯂꯦꯝꯕꯤꯒꯤ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥ ꯈꯟꯅꯔꯕ ꯇꯨꯡꯗ ꯈꯝꯕꯒꯤ ꯃꯃꯤꯡ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯇꯦꯡꯗꯒꯤ ꯊꯥꯔꯣꯅ ꯈꯝꯕꯒꯤ ꯃꯃꯤꯡ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯊꯥꯔꯣ ꯈꯝꯕꯒꯤ ꯃꯃꯤꯡ ꯍꯦꯛ ꯈꯪꯕꯒ ꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ, ꯂꯦꯝꯕꯤ! ꯏꯕꯦꯝꯃ, ꯅꯪ ꯍꯦꯛ ꯂꯥꯛꯄꯁꯤꯃꯅꯦ ꯃꯩꯗ ꯅꯦꯠꯂꯒ ꯂꯥꯛꯄ꯭ꯔꯥ ꯀꯩꯅꯣ? ꯇꯞꯅ ꯏꯪꯅ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦ ꯑꯣꯏꯕ꯫ ꯏꯕꯦꯝꯃ, ꯄꯥꯈꯪ ꯃꯆꯥꯗꯣ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯪꯂꯦ, ꯅꯣꯏꯒꯤ ꯏꯅꯦ ꯍꯣꯏ ꯃꯅꯥꯛꯀꯤ ꯃꯥꯏꯕꯤꯗꯣ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯍꯣꯔꯦꯟ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯍꯣꯔꯦꯟ ꯆꯠꯂꯁꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯊꯥꯔꯣꯅ ꯆꯠꯈꯤꯕꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗꯗꯤ ꯃꯇꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯑꯐꯕ ꯑꯣꯏꯗꯧꯕꯨꯗꯤ ꯃꯥꯟꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯊꯥꯔꯣꯅ ꯇꯛꯃꯟꯗꯅ ꯂꯦꯝꯕꯤꯒ ꯂꯣꯏꯅꯅ ꯃꯅꯦꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯪꯂꯛꯄꯗꯨ ꯃꯥꯏꯕꯤꯗꯨꯅ ꯎꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤꯁꯦ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯂꯦꯝꯕꯤꯅ, ꯏꯃꯥ ꯃꯥꯏꯕꯤꯒ ꯑꯩꯈꯣꯏ ꯏꯇꯥꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯇꯥꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯥꯡꯒꯣꯜꯗ ꯐꯝꯂꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯥꯡꯒꯣꯜꯗ ꯐꯝꯅꯕ ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯊꯥꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯤꯗꯥꯗꯨꯗ ꯐꯝꯂꯒ ꯃꯥꯏꯕꯤ ꯑꯗꯨꯗ ꯄꯥꯈꯪ ꯑꯃꯠꯇ ꯐꯥꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ, ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗꯤ ꯑꯔꯥꯏꯕ ꯋꯥꯗꯤ ꯅꯠꯇꯦꯅꯦ꯫ ꯅꯠꯇꯦ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯤꯅꯣ ꯄꯥꯈꯪ ꯐꯥꯎ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯈꯣꯏ ꯏꯇꯥꯁꯤꯒꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯃꯥꯏꯕꯤꯗꯨꯗ ꯊꯥꯔꯣꯅ ꯈꯝꯕꯕꯨ ꯈꯟꯖꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯍꯤ ꯃꯇꯥꯡ ꯈꯦꯟꯅꯕꯗꯨꯁꯨ ꯇꯝꯂꯝꯃꯤ꯫ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯈꯤꯇꯪꯗꯤ ꯊꯕꯛ ꯇꯧꯕꯁꯤ ꯂꯨꯅ ꯆꯪꯒꯅꯤꯕꯣ? ꯊꯥꯔꯣꯅ, ꯏꯃꯥ ꯃꯥꯏꯕꯤ, ꯏꯃꯥꯅ ꯌꯥꯅꯕꯗ ꯍꯣꯠꯅꯕꯤꯌꯨ, ꯁꯦꯜꯒꯤꯗꯤ ꯏꯃꯥ ꯃꯥꯏꯕꯤꯅ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯃꯗꯨꯃꯈꯩ ꯂꯣꯏꯅ ꯄꯤꯖꯒꯦ꯫ ꯃꯥꯏꯕꯤꯗꯨ ꯊꯥꯔꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯛꯇ ꯀꯥꯟꯅꯗꯦ, ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯔꯅꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯍꯣꯏ, ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ, ꯇꯧꯕꯇꯕꯨ ꯂꯥꯏꯊꯧ ꯇꯧꯕꯗ ꯑꯔꯨꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯆꯪꯒꯅꯤ, ꯑꯗꯨꯅ ꯁꯦꯜꯗꯤ ꯈꯔ ꯆꯪꯒꯅꯤꯀꯣ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯑꯗꯨꯒꯤꯗꯤ ꯆꯤꯡꯅꯕꯤꯒꯅꯨ, ꯁꯦꯜꯒꯤꯗꯤꯅꯦ ꯑꯩ ꯑꯃꯠꯇ ꯁꯣꯏꯍꯟꯖꯔꯣꯏ꯫ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯍꯟꯖꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯒ ꯂꯦꯝꯕꯤꯒꯗꯨ ꯃꯥꯏꯕꯤꯗꯨꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯕꯗ ꯊꯥꯔꯣꯒ ꯂꯦꯝꯕꯤꯒ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯈꯝꯕꯒ ꯇꯣꯝꯕꯒꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯎꯔꯝꯃꯤ꯫ ꯍꯩ ꯇꯣꯝꯕ, ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯏꯆꯦ, ꯑꯁ꯭ꯋꯥꯏꯐꯥꯎ ꯁꯨꯝꯊꯣꯛꯂꯨꯕꯅꯤ, ꯏꯆꯦ ꯍꯣꯏꯗꯤ ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯂꯦꯝꯕꯤꯅ, ꯊꯥꯔꯣꯒ ꯁꯦꯟꯗꯣꯏ ꯈꯣꯝꯂꯨꯕꯅꯤ꯫ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯝꯕꯗꯨ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯃꯤ꯫ ꯊꯥꯔꯣꯅ ꯃꯉꯣꯟꯗ ꯎꯠꯂꯤꯕ ꯃꯇꯧ ꯑꯗꯨꯒ ꯀꯥꯟꯅꯗꯦ ꯊꯥꯔꯣꯗ ꯅꯞꯁꯤꯜꯂꯒ ꯁꯦꯜ ꯂꯧꯊꯣꯛꯄꯅ ꯐꯅꯤ ꯈꯜꯂꯝꯃꯤ꯫ ꯇꯣꯝꯕꯅ, ꯏꯆꯦ ꯊꯥꯔꯣꯅ ꯁꯦꯟꯗꯣꯏ ꯆꯥꯗꯅ ꯑꯁꯨꯛ ꯋꯥꯅ ꯁꯦꯜ ꯇꯥꯜꯂꯤꯁꯦ, ꯃꯥꯕꯨ ꯂꯧꯕ ꯅꯨꯄꯥꯗꯨꯗꯤ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯆꯥꯕ ꯌꯥꯔꯅꯤ, ꯃꯍꯥꯛ ꯑꯗꯨꯗꯤ ꯃꯔꯥꯏꯕꯛ ꯊꯤꯅ ꯐꯕꯗꯨ ꯑꯣꯏꯔꯅꯤ꯫ ꯊꯥꯔꯣꯗꯤ ꯉꯁꯥꯏꯗꯒꯤ ꯈꯝꯕꯗ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯇꯣꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯊꯣꯏꯅ ꯇꯥꯁꯤꯜꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯦꯝꯕꯤꯅ ꯊꯥꯔꯣꯗ ꯈꯨꯅꯤꯡꯅ ꯀꯛ ꯊꯤꯜꯂꯝꯃꯤ꯫ ꯂꯦꯝꯕꯤ, ꯀꯩꯗꯧꯔꯒꯦ ꯈꯨꯅꯤꯡꯅ ꯊꯤꯜꯂꯛꯏꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯇꯣꯝꯕ, ꯍꯟꯗꯛꯇꯤ ꯊꯥꯔꯣꯁꯦ ꯃꯇꯥ ꯑꯃ ꯇꯧꯔꯤꯕꯅꯤ, ꯃꯥꯁꯦ ꯀꯨꯏꯅ ꯂꯩꯁꯤꯜꯂꯛꯑꯕꯗꯤ ꯐꯔꯛ ꯇꯥꯔꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ
ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯗꯤ ꯏꯉꯉꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯈꯝꯕꯅ ꯇꯣꯝꯕꯗ ꯊꯔꯣꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ ꯇꯣꯝꯕꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯊꯔꯣꯒꯤ ꯃꯔꯝꯗ ꯇꯝꯂꯝꯃꯤ ꯈꯝꯕ ꯊꯔꯣꯗꯨ ꯈꯔ ꯂꯤꯖꯔꯕꯁꯨ ꯁꯦꯜ ꯌꯥꯝꯅ ꯄꯥꯏ ꯍꯥꯏꯕ ꯇꯥꯕꯗ ꯃꯕꯨꯛꯇ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ ꯏꯇꯥꯎ ꯍꯧꯖꯤꯛꯀꯤ ꯑꯔꯤꯕꯤꯗꯨ ꯑꯩ ꯀꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ ꯏꯇꯥꯎ ꯅꯪ ꯍꯥꯏꯗꯨꯅ ꯑꯇꯩ ꯈꯪꯗꯦ ꯍꯧꯖꯤꯛꯀꯤ ꯑꯔꯤꯕꯤꯗꯣ ꯀꯣꯏꯁꯤꯜꯂꯒ ꯁꯦꯜ ꯍꯦꯛꯇ ꯈꯦꯠꯂꯗꯧꯅꯤ ꯑꯩꯗꯤ ꯈꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯅ ꯃꯗꯨ ꯇꯧꯗꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯈꯝꯕꯗꯤ ꯇꯣꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯇꯣꯝꯕꯗ ꯊꯔꯣꯒ ꯊꯦꯡꯅꯅꯕ ꯈꯔ ꯁꯤꯜꯂꯧ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯃꯗꯨꯒꯤ ꯋꯥꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯏꯇꯥꯎ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯗꯤ ꯀꯅꯥꯗ ꯍꯥꯏꯗꯣꯏꯅꯣ ꯁꯤ ꯅꯪꯅ ꯈꯔ ꯐꯅꯕ ꯁꯤꯜꯂꯣꯕ ꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯅ ꯇꯣꯝꯕꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯝꯃꯤ ꯍꯣꯏꯁꯦ ꯑꯩ ꯐꯅꯕ ꯁꯤꯜꯂꯒꯦ ꯑꯗꯣ ꯂꯥꯛꯑꯣ ꯍꯧꯖꯤꯛꯀꯤꯗꯤ ꯊꯣꯏꯕ ꯍꯣꯏꯗ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯍꯣꯏꯅꯦ ꯑꯗꯨꯝ ꯑꯩ ꯍꯥꯏꯌꯣꯕ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯏꯕ ꯍꯣꯏꯗ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯝꯕꯅ ꯇꯛꯃꯟꯕꯗꯒꯤ ꯇꯣꯝꯕꯗꯨ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯝꯕꯒ ꯊꯔꯣꯒ ꯎꯅꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯇꯣꯝꯕ ꯑꯗꯨꯒꯤꯗꯤ ꯏꯆꯦꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯍꯌꯦꯡꯁꯦ ꯈꯣꯡꯅꯥꯡꯈꯣꯡꯗ ꯍꯦꯛꯇ ꯂꯥꯛꯑꯣꯀꯣ ꯍꯣꯏꯁꯦ ꯑꯗꯨꯗꯤ ꯑꯩ ꯁꯣꯟꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯁꯨ ꯇꯣꯝꯕꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯔꯣ ꯍꯣꯏꯗ ꯆꯦꯟꯈꯤꯔꯝꯃꯤ ꯊꯔꯣ ꯃꯪꯒꯣꯜꯗ ꯃꯃꯥꯒ ꯂꯥꯎꯅꯗꯨꯅ ꯂꯩꯔꯝꯕꯅꯤ ꯂꯦꯝꯕꯤꯅ ꯇꯥꯍꯥ ꯇꯥꯍꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯃꯥꯗ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯃꯥꯁꯨ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯔꯣ ꯊꯔꯣ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯦ ꯀꯔꯤ ꯄꯥꯎꯅꯣ ꯕꯦꯝꯃ ꯅꯪꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯒꯅꯦ ꯑꯩꯅ ꯇꯝꯗꯣꯔꯤ ꯄꯥꯎꯁꯤꯒ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯇꯣꯝꯕꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯔꯣꯗꯤ ꯍꯔꯥꯎꯕꯒꯤ ꯃꯄꯥ ꯂꯩꯔꯝꯗꯦ ꯂꯦꯝꯕꯤ ꯑꯁꯦꯡꯕꯒꯤꯔꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯁ ꯑꯩꯗꯤ ꯏꯁꯥꯁꯦ ꯍꯔꯥꯎꯕꯅ ꯃꯊꯣꯡ ꯑꯃ ꯈꯪꯗ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯗꯨ ꯍꯔꯥꯎꯗꯨꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯝꯃꯤ ꯊꯔꯣ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯃꯤꯅ ꯎꯔꯗꯤ ꯉꯥꯎꯔꯦꯅ ꯁꯣꯏ ꯍꯥꯏꯅꯔꯅꯤ ꯂꯦꯝꯕꯤ ꯑꯇꯩ ꯂꯥꯏꯔꯤ ꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯁꯦꯜ ꯈꯔ ꯄꯤꯔꯨꯁꯤ ꯍꯣꯏꯁꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯆꯠꯂꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯊꯔꯣꯁꯨ ꯂꯦꯝꯕꯤꯅ ꯍꯟꯈ꯭ꯔꯕꯗ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯈꯝꯕꯅ ꯊꯔꯣꯒ ꯂꯣꯏꯅ ꯆꯦꯟꯗꯨꯅ ꯁꯦꯜ ꯀꯌꯥ ꯂꯧꯊꯣꯛꯄ ꯍꯧꯔꯝꯃꯤ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯥꯟꯅꯒꯨꯝꯅ ꯁꯦꯜ ꯄꯤꯌꯨ ꯈꯣꯠꯂꯨ ꯍꯥꯏꯅ ꯃꯃꯥꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗꯨ ꯇꯣꯛꯂꯝꯃꯤ ꯑꯇꯣꯝꯕ ꯅꯪꯕꯨ ꯍꯟꯗꯛꯇꯤ ꯁꯦꯜ ꯊꯣꯛꯄ ꯊꯕꯛꯄꯨ ꯁꯨꯔꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ ꯍꯟꯗꯛꯇꯤ ꯁꯦꯜ ꯄꯤꯌꯨ ꯈꯣꯠꯂꯨ ꯀꯥꯏꯅ ꯍꯥꯏꯗ꯭ꯔꯤꯁꯤꯕꯣ ꯏꯃꯥ ꯍꯟꯗꯛꯇꯤ ꯅꯆꯥꯁꯦ ꯂꯟꯒꯤ ꯂꯩꯔꯦꯝꯕꯤꯗ ꯈꯨꯗꯤ ꯊꯤꯔꯦ ꯑꯗꯨꯅ ꯅꯈꯣꯏꯗꯒꯤ ꯀꯣꯏꯅꯤ ꯅꯤꯕꯗꯣ ꯅꯤꯕꯤꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯕꯤꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗ ꯏꯉꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯝꯕꯅ ꯊꯔꯣꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯁꯦꯜ ꯑꯗꯨꯝ ꯂꯧꯔꯝꯃꯤ ꯊꯔꯣꯁꯨ ꯈꯝꯕꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯃꯥꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜꯁꯤꯡꯗꯨ ꯑꯗꯨꯃꯛ ꯄꯤꯔꯝꯃꯤ ꯂꯦꯝꯕꯤꯅ ꯊꯔꯣ ꯅꯪꯕꯨ ꯁꯦꯜꯁꯤꯡꯗꯣ ꯄꯪꯄꯤꯗ ꯄꯤꯁꯤꯟꯒꯅꯨꯕ ꯍꯌꯦꯡ ꯁꯦꯜ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯂꯧꯊꯣꯛꯂꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯆꯦꯟꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤꯅ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯣꯏꯗ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯈꯔ ꯆꯥꯗꯕꯗꯨꯗ ꯑꯗꯨꯛ ꯂꯧꯕꯅꯤ ꯃꯥꯅ ꯍꯦꯟꯅ ꯏꯀꯥꯏ ꯍꯥꯏꯔꯤꯕꯅꯤ ꯂꯦꯝꯕꯤ ꯊꯔꯣꯅ ꯈꯝꯕꯕꯨ ꯌꯥꯝꯅ ꯊꯥꯖ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯅ ꯃꯥꯒꯤ ꯋꯥ ꯇꯥꯗꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯑꯁꯣꯝꯗꯅ ꯈꯝꯕꯗꯨ ꯊꯔꯣꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯆꯥꯗꯅ ꯊꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯇꯣꯝꯕꯅ ꯏꯇꯥꯎ ꯅꯪꯅ ꯏꯆꯦ ꯊꯔꯣꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯤ ꯃꯌꯥꯝꯁꯦ ꯍꯌꯦꯡ ꯅꯪꯕꯨ ꯃꯥꯕు ꯂꯧꯗꯣꯔꯤꯕꯣ ꯀꯥꯏꯗꯒꯤꯅꯣꯗ ꯑꯔꯤꯕꯤꯗꯨꯕꯨ ꯏꯁ ꯑꯩ ꯃꯥ ꯂꯧꯔꯗꯤ ꯃꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯔꯣꯏꯗ꯭ꯔꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯧꯁꯨ ꯂꯧꯔꯣꯏꯗꯕꯗ ꯁꯦꯜ ꯃꯌꯥꯝ ꯂꯧꯊꯣꯛꯏꯕ ꯁꯤꯗꯤ ꯑꯩꯅ ꯅꯠꯇꯦꯍꯦ ꯃꯥꯅ ꯄꯪꯄꯤꯗ ꯄꯤꯁꯤꯜꯂꯛꯄꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯅ ꯃꯇꯥꯎ ꯃꯌꯥꯝꯗ ꯊꯔꯣꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯇꯧ ꯎꯠꯄꯗꯨ ꯇꯝꯂꯝꯃꯤ ꯇꯥꯟ ꯆꯥꯔꯨꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯔꯣꯒ ꯂꯝꯕꯤꯒꯅ ꯈꯝꯕ ꯊꯤꯔꯛꯄꯗ ꯇꯥꯔꯝꯃꯤ ꯊꯔꯣꯅ ꯀꯔꯤ ꯅꯍꯥꯟꯈꯩꯗꯒꯤ ꯅꯪꯅ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯇꯥꯠꯄ ꯇꯧꯕ ꯑꯣꯏꯔꯦ ꯈꯝꯕꯒꯤ ꯃꯇꯥꯎ ꯃꯌꯥꯝꯗꯨ ꯊꯔꯣ ꯎꯕꯗ ꯀꯥꯏ ꯀꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯈꯝꯕꯅ ꯊꯔꯣ ꯏꯆꯦ ꯊꯔꯣ ꯐꯩꯌꯦꯕ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕꯗꯨ ꯈꯪꯂꯦꯗꯅ ꯉꯁꯤꯗꯤ ꯊꯔꯣ ꯑꯩꯅ ꯀꯔꯤ ꯉꯝꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯐꯥꯔꯒ ꯆꯦꯜꯂꯗꯕꯅꯤ
ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯗꯨ ꯃꯁꯥꯗꯣ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯆꯦꯟꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯥꯔꯣꯅ ꯈꯝꯕꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯌꯥꯜꯂꯝꯃꯤ꯫ ꯂꯦꯝꯕꯤ, ꯅꯪ ꯁꯣꯝꯗ ꯐꯥꯔꯧꯁꯦ, ꯃꯁꯦ ꯅꯝꯗꯅ ꯆꯦꯟꯈꯤꯕ ꯇꯥꯔꯦ꯫ ꯊꯥꯔꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤꯁꯨ ꯈꯝꯕꯒꯤ ꯈꯨꯗꯥꯡ ꯅꯥꯝꯃ ꯄꯥꯏꯔꯒ ꯐꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯥꯔꯣꯅ ꯈꯝꯕꯗꯨ ꯐꯥꯔꯒ ꯅꯝꯂꯩ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯆꯦꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯈꯝꯕꯗꯨ ꯀꯔꯤꯅꯨꯡꯒꯤ ꯑꯔꯤꯕꯤꯒꯤ ꯃꯔꯟ ꯄꯥꯝꯂꯨꯕꯅꯣ ꯍꯥꯏꯅ ꯃꯀꯣꯛ ꯃꯔꯨ ꯍꯣꯠꯂꯒ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟ ꯃꯤꯌꯥꯝ ꯈꯪꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯊꯥꯔꯣꯅ ꯈꯝꯕꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫